अहानबदा मरोइबा पाउ संगाइथल मनिंग तारेन पोपी खुंदा कुगी मिलिटेंट सिंगा कापना क्रे वॉलंटियर अनि सोकले थीबा फंगलुद्रबा वॉलंटियर अमा टेक तकाइदना फंक्रे सिक्योरिटी ना फादना पुरबा वॉलंटियर अनि दुपी सिंगना कैंप तगी मुंदना पुरकले कांग्रेस की लुचिंगबी सोनिया गांधी ने मणिपुर थोकलिबा इरांगदा थमोय सोकना नुवाइदबा फोंदोक्रे हानगी नुंसी चानने हिंगमिन्नाबा पुंसी हंजल हन्नबा होन्नमिननबा अपील तरकले Scorpio da hapa bom pokai handuna kwakta da moirang turel matakta saba thong thugai ge tawramle angang ama yauna ahum sokle Northeast Window TV na sandok sari banumidang gi pau miyeng tabiriba singbu chan mabam na khurumjari hauzik pau sandok na pizari Myanmar dagi lobun na thairaga changlakhiba labuk Leibak tagi military lenga ki mayokta lan horiba chin Defense Force CDF amadi People's Defense Force PDF na mating pangsin badagi mapanggal kan khale khanjariba suda yawba amadi yawdba ku ki militant group singna tampaka chingatai na ba mafam singda leiba maidai khun singda afaba khulai sizna duna mi hatna ba amadi yummai thana ba landaba hauzu suleptana chathari ngasi ayuk angan bada Imphal West District ki manung chanba sangaithal maning taren pokpi amadi Kunda masing yamlaba kuki militant singna nomai kapsinduna landarakpada khungak na baleriba volunteer singna so handuna kapki hari masing yamlaba volunteer singna kaptuna militant singbu chingta tankarpada chingthakta leiba CPMF ki camp tagi mortar bomb round tara rom kapsila ki kapna ba to da volunteer ani nomai maruna amadi bomb masena panduna sokle haina thazan naruraba amadi thiva fangludraba volunteer ama tek takaidana numidang da fangkre asopa volunteer ani Rims Hospital da pukatuna layengki volunteer amadi mapangal managal da panba nomai maru ama operation tawduna lauthokre ma ki fibam toina luningai oidi haina hospital dagi fangba pau aman hai ngasigi kamna badu da kuki militant singi maike da yamdbada ahum di nomina panduna siramba yai hana local source amana hairakli maraksida thiva fangludraba volunteer aduna chingi mafam amadagi mahaka khangnaba amada phone taroktuna atoba volunteer ani security force na faduna pukre hairaklami wafamadu mayamda khanghanbadagi chawrakna nubi chahum lomgi achoba Kangbu amana kilometer anirom chatlaga singthakta leiba BSF ki camp ta thomjinjuna fakiba mi ani thadu ohaina akanba pressure piki security force amadi nupi sing aduga yamna kanna mungnaraba matungda mi ani adu thadoraki hari amaram da volunteer ani faduna pukre haina pau pirak lamba hanadi sokpadagi chatpa ngamdre haina thazanaru raba volunteer adu miyamna maming kauduna chingi mafam kayada thibda fankide masing yamlaba miyamna thiringai da security personnel singna nomai pangkapta kapthorakpadagi Makha tara thiva changsin ba ngamkide hari adubu numidang mamsil lakpada mangluraba volunteer aduna phone torokpadagi miyam sangsinjuna mahakpo tek takaidina kanki hari All India Congress Committee ki President oina term kayarak puramlaba Sonia Gandhi na hauzik Manipur da thokleba violence ki thodok singa sida thamoi sokna nuaitaba phongdokre amadi athuba matamda ingtapa hanagi nusi chanana hingminaba punsi hanjal hannaba Manipur gi miyam pumnamakna amata oina honabiyo haina appeal tarakli Sonia Gandhi na media da thadropa video ki pausal amada mahage violence ki Ngapigani handaki violence ki thodok singa sida laikiraba miyoi singi mafamda awawa phongdorapaga loinena chai kaya wana honaduna senga sagat charakiba masa ki mayum makai thadoktuna chena bagi fibam asi ubada satina awaba poki hairakle machin manau oina punna hingminarakpa furuf anina amana amage mayokta onsinnarakpa asi ubada thamoi kairi haina so Sonia Gandhi na mahaki pausal da phongdokle Manipur ki puwari na lengdraba Kudam ni madudi tonganba lining laishol chatpa tonganba furup sing amadi tonganba horakfam leiba miyoi furup kayabu amat oina konsinba ki fazaraba chatnabi ama leirakpaga loidina asigumba khenaba kayana apunba kunai ama semlakkibani haina Sonia Gandhi na makhatana phungdurakle Brothers and sisters of Manipur, for nearly 50 days we have witnessed a great human tragedy unfolding in Manipur.
The unprecedented violence that has devastated the lives of people in your state and uprooted thousands has left a deep wound in the conscience of our nation. I express my condolences to all those who have lost their loved ones. I am deeply saddened to see people forced to flee the only place they call home and leave behind all that they have built over a lifetime. It is heartbreaking to witness our brothers and sisters who have coexisted peacefully turn against each other. The history of Manipur stands testament to her ability to embrace people of all ethnicities, religions, and backgrounds, and the myriad possibilities of a diverse society. It takes tremendous trust and goodwill to nurture the spirit of brotherhood, and a single misstep to fan the flames of hate and divisiveness. Today, we are at a vital crossroad. We will shape the future that our children will inherit. Vishnupur district ki manung chanba singa tainaba mafam singda maning tamlaba tongan balewak amagum afaba khutlai paiba kuki militant sina tauning bata tauduna lakpada kanamatan athingba piba ngamdrabagum lerakpa tha ani farka daure ngarang su district asige thamna pokpi maningda sanmapi ama hatkre haina meitei khunja singi marakda khoirang khoisaunari ngei cherakta namidang wairamda nomai round kaya kapsilaki hari nomai kapat lep khraba matung pung taret khar helakpa duwaida kwakta khungi makha Matai ki moirang tural matakta la liba didim road ki thong Scorpio gari amada haplaga purakpa bom ama pokhai handana thong thugai ke toramlei bom pokhai ba aduda angang ama yauna mioi ahum soke bom adu pokhai ba da meter chani ki akoi bida yum dukan kaya akai atoi thoki hari kilometer kun ki akoi bida bom pokhai ba ki makhol tana ki hari Hauzik Manipur da thokleba irang asina maram oidina kuki terrorist singna micham mayam da onsinduna landarakpa ki thawang ama oina ngasi ayok pung mari khara helakpada taren popi amadi sangai thelgi mafam singda khulai matik chana paiba kuki terrorist singna landarakpa ki thodok adubu yaning da ba fongdok laduna naremthong meira paibi lufna lambi thingbagi khongjang sathakre lambi thingbagi Khongjang aduga mari lenena naremthong laishram lerak meira paibi lupki secretary L Sandiarani hai thoklebe irang asida asok apan nanglaba singna lambi asida pukhalakpa matamda ayet apan pidana ba amadi lambi asida satok sasin tawda khudong chadaba sing adu thingna ba famjabani Ikang hangaudana Taren Pokpi Sangaithel area sida Kukila Lawusingna Bom Yauna Apaba Makan ki Kulai sing kaptharakna chatharakpa lan asidla mayok nanabagida makta amadi asogapan kayabu lambis de pukhalakpa matamda akoina pan mepidana magida makta ambulance na singba Red Cross Society ki gari sing singba akoina yam free flow da thana bagida makta lambi si clear oina ba khoi amateng pangjaboina phamjabani Ang popi amadi ukrulgi Jawahar Navodaya Vidyalaya da tamliba maitai mahairoi sing lakliba zun kunipan fobgi manungda mafam sabat tampagi district singda leriba JNV singda thuba matamda transfer tawinaba Parents Association of Maitai Students of JNV apel tarakli ngasi Manipur Press Club da paumi singa unabada Parents Association of Maitai Students of JNV apel ase tawkibani association gi mihut irengbam ivungo na hai hauzik lamdama sida oiriba fibum asina maram oijuna chingi district ahum da leriba Jawahar Navodaya Vidyalaya School de tamba maidai mahairoi sing khudong chadaba kaya mayuknari district ahum asida punna mahairoi chama kuntra mari na mahai tamli amade mahairoi sing asige khanbi duna tampakta hangliba JNV School sing da atuba matamda transfer toba yanaba association asina mari lenaba sing da aiba cherol amasu pisenkre loinana lakliba zun kunipan dagi summer vacation loiba maramna mahairoi sing khudong chagadaba mafamda transfer toba da ayaba bibiu haina su apel tawki Megi tang ahum dagi horaga kanglup ani gi marakta bokiba lana maram moiraga JNV Navodaya Vidyalaya da leiriba chhatra sing student sing je laik tambada khudong chadaba masina maram moiraga akogi tampak sing da leiriba JNV sing da mari lenaba singna transfer tawinaba gi damakta akoi verjan punamak na kullaga aina mol silaga mayami pamda hajabani
ngasi ayuk pung mari khara helakpada sangaitel area da kuki militant kangbu amana bom yauna nongmai kya kapsenduna micham mayam da landarapagi thawong yaning da phongdokladuna uripo kangsup road amadi sagolban lambi thingjankre lambi thingbagi khongjang adu maru oina uripo kangsup road lamboi khongnang khong iroi semba langjing achauba tagyal kolom leikai tera lukram leirak tera kaitel sagolban bijoy govinda gate sagolban moirang leirak amadi sagolban maino leirak ki maira pai bi loop singi masing yalaba nupi singna chathakibani lambi bagi thaudok aduga mari lenena tagyal kolom leikai mera pai bi loop ki secretary ningthauzam kavitana phongdorakpada haujek thokliba irang asi manipur da leriba VCP MLA minister singna laksin bangam loi haiki MLA minister singna delhi da chatuna irang asibo warashin ama purakna bagi matang da wari sanaba ngamdrabadi nupi singda oina sinya biro haina so phongdoki magna hai manipur da leriba district singdagi nupi tara tara gi mihut kangbu amamam stemduna warashin purakna ba delhi da chatuna makhal makha kaya gi khongjang sangsin naba MLA minister singna sinbiyu haina so phongdoki Sigi irang marak sida akhoi jujik tumpham jabam khangde si yauna leira ba aksuki waduna leira ba matam sida kari no ba hujik tawdoi se aduna akswai de lawoi mota kendra gi nimi tara kun chala ga ai Delhi da tasengna lawninge ba MLA singna chala ga Delhi le raw da akhoi kana ba kaimta phangoi ba BJP gi MLA na Delhi da chala ga law ba kana ba phangoi hai ba je haininge moi power to ba sungwa moi moina pham thadoke haina power le na pham thadok ba ngam gra ga di pare Manipur College Singzamai da hangliba relief camp da ICAR South ki meeting makada for Assam Rifles ki commanding officer marak thanna tim break amatang lomina si ai uri sida dum ado transaction am piro adu dukai pasalage yarabo ado ai sida dum uri je kamaina uhlaktuni sidi akoina tha kanoni mi Manipur College Singzamai da hangliba relief camp da ICAR South ki meeting makada for Assam Rifles ki commanding officer Colonel Sandip Misrana luchingba kangbu amana tengbangi polam sing khosinakre relief committee Singzamai AC ga khusam naduna relief camp ase dalari ba myoi cham hum fudarana nongmada sangdraba yadraba chana thakna ba polam sing hidak langthak phirol amadi sanitary pad ka loinana angang singi sanapot kya su khosinaki tengbangi polam sing adu maru oina haujik thokleba irang asina maram oidina mayam makai maina tumna thadok pikraba sugnu sero napat more churchanpur amadi morang purel dagi lanjan narakuna changjafam lautuna leiriba myoi singa haktengnan unaduna makhoida thengnari ba awaba singi matang da suwari watai sanaki Kuki militant sing dagi su lokthok dabani athoba matamda NRC chana halo amadi Assam Rifles Manipur dagi lokto u haiba kholaw galone na wangkhai kongba road ki nakyet ki maira pai bi loop sing na ngarang numidang maira rally ama wangkhai kongba lambi da chatkre loinena stop poppy cultivation 1 Manipur 1 administration stop communal violence thaba play kat kaya season ki amadi Manipur gi saktam kaiba yaroi ima Manipur na yai fare haiba kholaw kaya su lawki
ꯑꯔꯣꯏꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯑꯃ ꯍꯥꯟꯅ ꯄꯤꯖꯔꯤ Sangaitel maning Tarin Popi Kunda Kuki Militant Singa Kamna Kray volunteer ani Sokley Tiva Fangludraba volunteer Amate Takaidana Funkray Security na Father Puraba volunteer ani Nupi Singna Kem Taki Mundana Purakley Congress ki Luchingbi Sonia Gandhi na Manipur da Thokliba Irang da Thamoy Sona Numaitaba Fongdokray Hanagi Nuksi Chanana Hingminaba Punsi Hanjal Hannaba Hona Minana Batel Tarakley Skopje da haba bom pokai handuna kwakta da moirang tural mathakta saba thong thugai ge tawramle angang ama yauna hum sokle Northeast Window TV na sandoksari ba numidangi pau matang sa daloy zari miyang tabiri pa singbu amuka hanna chan mabam na kurumjari